ꯍꯤꯡꯆꯥꯕ ꯂꯩꯕꯥꯛꯇꯅꯤ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯅꯨꯕꯤ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯅꯨꯕꯤ ꯇꯥꯏꯕꯪꯃꯤꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯃꯥꯂꯝꯗꯦ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯁꯤꯡꯅ ꯌꯥꯏꯅꯨꯕꯤꯕꯨ ꯍꯦꯛ ꯍꯦꯛ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯌꯥꯏꯅꯨꯕꯤꯗꯤ ꯇꯥꯏꯕꯪꯃꯤꯁꯨ ꯆꯥꯔꯝꯗꯦ ꯑꯗꯨꯅ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯌꯥꯏꯅꯨꯕꯤꯗꯤ ꯃꯈꯣꯏꯒꯤ ꯍꯤꯡꯆꯥꯕꯒꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯩꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪꯃꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯠꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯍꯤꯡꯆꯥꯕꯤꯒ ꯃꯄꯥ ꯍꯤꯡꯆꯥꯕꯒꯅ ꯌꯥꯏꯅꯨꯕꯤꯕꯨ ꯇꯥꯏꯕꯪꯃꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯊꯤꯡꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯈꯔ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯩꯕꯥꯛꯇ ꯆꯠꯁꯦ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯌꯥꯏꯅꯨꯕꯤꯁꯨ ꯌꯥꯝꯅ ꯆꯠꯅꯤꯡꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯃꯅ "ꯌꯥꯏꯅꯨꯕꯤ, ꯅꯪꯁꯨ ꯇꯥꯏꯕꯪꯃꯤꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯂꯨꯁꯤꯗꯅ"꯫ "ꯏꯇꯥ ꯍꯤꯡꯆꯥꯕꯤ, ꯑꯩꯁꯨ ꯇꯥꯏꯕꯪꯃꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯆꯠꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯏꯄꯥ ꯍꯤꯡꯆꯥꯕꯅ ꯇꯥꯏꯕꯪꯃꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ"꯫ "ꯌꯥꯅꯕ ꯐꯖꯅ ꯍꯥꯏꯌꯨ, ꯅꯊꯟꯗ ꯆꯠꯀꯗꯕꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯎꯔꯤꯁꯤꯗꯤ꯫ ꯑꯩꯈꯣꯏꯅ ꯆꯥꯅꯅꯕ ꯑꯍꯥꯎꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯥꯔꯒ ꯍꯜꯂꯛꯂꯒ ꯂꯣꯏꯔꯦ"꯫ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯌꯥꯏꯅꯨꯕꯤꯗꯤ ꯃꯤꯁꯨ ꯆꯥꯗꯅ"꯫ "ꯍꯩꯃꯥ, ꯑꯩꯗꯤ ꯀꯥꯎꯋꯦ, ꯌꯥꯏꯅꯨꯕꯤ ꯅꯪ ꯃꯤ ꯆꯥꯗꯦꯀꯣ? ꯌꯥꯏꯅꯨꯕꯤ, ꯅꯪꯁꯦ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅ ꯄꯣꯛꯀꯗꯕ ꯅꯠꯇꯦꯗ, ꯇꯥꯏꯕꯪꯃꯤ ꯑꯣꯏꯅ ꯄꯣꯛꯀꯗꯕꯅꯤ꯫ ꯃꯁꯛꯁꯤꯁꯨ ꯀꯩꯝꯇ ꯍꯤꯡꯆꯥꯕꯤ ꯃꯥꯟꯖꯗꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯃꯥꯟꯅꯅꯕ ꯈꯨꯖꯤꯟꯒꯗꯣ ꯈꯔ ꯈꯥꯛꯑꯣ, ꯑꯩꯈꯣꯏꯗꯤꯁꯦ ꯍꯤꯡꯆꯥꯕꯤꯗ ꯍꯤꯡꯆꯥꯕꯤ ꯃꯥꯟꯗ꯭ꯔꯣ, ꯌꯥꯒꯁꯦ ꯆꯧꯔꯗꯅ"꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯌꯥꯏꯅꯨꯕꯤꯁꯨ ꯑꯁꯨꯝ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯏꯄꯥ ꯍꯤꯡꯆꯥꯕ, ꯑꯩꯁꯨ ꯏꯇꯥ ꯍꯤꯡꯆꯥꯕꯤꯁꯤꯡꯒ ꯇꯥꯏꯕꯪꯃꯤꯒꯤ ꯂꯩꯐꯝꯗ ꯆꯠꯄ ꯅꯆꯥꯁꯨ ꯌꯥꯎꯖꯔꯨꯒꯦ"꯫ "ꯌꯥꯏꯅꯨꯕꯤ, ꯏꯄꯥ ꯍꯤꯡꯆꯥꯕꯗꯤ ꯅꯪꯅ ꯇꯥꯏꯕꯪꯃꯤꯒꯤ ꯂꯩꯕꯥꯛꯇ ꯆꯠꯀꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯏꯄꯥꯗꯤ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯇꯥꯏꯕꯪꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯁꯤꯡꯕꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯏꯄꯥ, ꯅꯆꯥ ꯑꯃꯨꯛ ꯊꯨꯅ ꯍꯟꯖꯔꯛꯀꯦ, ꯅꯆꯥꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯍꯟꯕꯤꯌꯨ"꯫ ꯌꯥꯏꯅꯨꯕꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯌꯥꯏꯅꯨꯕꯤꯒꯤ ꯃꯄꯥꯅꯁꯨ ꯃꯥꯕꯨ ꯇꯥꯏꯕꯪꯃꯤꯒꯤ ꯂꯩꯐꯝꯗ ꯆꯠꯄꯒꯤ ꯑꯌꯥꯕꯗꯨ ꯄꯤꯔꯝꯃꯤ꯫ ꯌꯥꯏꯅꯨꯕꯤ ꯇꯥꯏꯕꯪꯃꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯐꯪꯂꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪꯃꯤꯒꯤ ꯂꯩꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯅꯨꯕꯤ ꯇꯥꯏꯕꯪꯃꯤꯒꯤ ꯂꯩꯐꯝ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯌꯥꯏꯅꯨꯕꯤ ꯃꯥꯒꯤ ꯃꯇꯥ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯗ "ꯏꯇꯥ ꯍꯤꯡꯆꯥꯕꯤ, ꯇꯥꯏꯕꯪꯃꯤꯒꯤ ꯂꯩꯐꯝꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇꯒꯤ ꯍꯦꯟꯅ ꯐꯖꯩ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯇꯥꯏꯕꯪꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ"꯫ "ꯀꯗꯥꯏꯗꯒꯤ ꯐꯕꯅꯣ ꯏꯇꯥ, ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯇꯥꯏꯕꯪꯃꯤꯅꯤ꯫ ꯍꯦꯛ ꯄꯣꯛꯄꯒ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯎꯕ ꯅꯨꯡꯁꯤꯅꯗꯕꯅꯤ꯫ ꯐꯠꯇꯕꯁꯤꯡꯁꯤꯅꯤ ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯆꯥꯔꯤꯁꯦ꯫ ꯑꯗꯣ ꯃꯤ ꯐꯠꯇꯕꯁꯤꯡꯁꯦꯀꯌా ꯍꯥꯎꯇꯦꯅꯦ, ꯃꯤ ꯑꯐꯕꯅ ꯍꯦꯟꯅ ꯍꯥꯎꯏ꯫ ꯑꯗꯨꯅꯅꯦ ꯃꯤ ꯑꯐꯕ ꯊꯤꯁꯤ"꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯌꯥꯏꯅꯨꯕꯤꯒꯤ ꯃꯃꯤꯠꯇ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯄꯥꯠꯇ ꯂꯣꯡ ꯈꯣꯜꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯌꯥꯏꯅꯨꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯏꯅꯨꯕꯤ, ꯑꯩꯈꯣꯏ ꯆꯥꯅꯅꯕ ꯃꯤ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ"꯫ "ꯏꯇꯥ ꯍꯤꯡꯆꯥꯕꯤ, ꯅꯈꯣꯏ ꯊꯤꯔꯨꯔꯣ, ꯑꯩ ꯃꯐꯝꯁꯤꯗ ꯏꯇꯥꯁꯤꯡ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯒꯦ"꯫ "ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯑꯗꯨꯗꯤ, ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ hingchabiꯁꯤꯡꯗꯨ ꯇꯥꯏꯕꯪꯃꯤ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯅꯨꯕꯤ ꯄꯥꯠ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯄꯥꯠꯇ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯍꯤ ꯑꯗꯨ ꯇꯣꯡꯅꯤꯡꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯌꯥꯏꯅꯨꯕꯤ ꯑꯍꯜ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ "ꯏꯄꯥ, ꯏꯄꯥꯒꯤ ꯍꯤꯗꯣ ꯑꯩ ꯇꯣꯡꯕ ꯌꯥꯒꯗ꯭ꯔꯣ"? "ꯌꯥꯏꯅꯦ ꯏꯆꯥꯅꯨꯄꯤ, ꯇꯣꯡꯉꯨ ꯇꯣꯡꯉꯨ"꯫ ꯌꯥꯏꯅꯨꯕꯤꯁꯨ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯤ ꯑꯗꯨꯗ ꯇꯣꯡꯂꯝꯃꯤ꯫ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯍꯤ ꯑꯗꯨ ꯍꯣꯜꯂꯝꯃꯤ꯫ ꯍꯤꯗꯨ ꯍꯣꯟꯅ ꯍꯣꯟꯅ ꯏꯁꯩꯁꯨ ꯁꯛꯂꯤ꯫ ꯌꯥꯏꯅꯨꯕꯤꯗꯤ ꯑꯍꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯄꯥꯁꯦ ꯏꯁꯩ ꯌꯥꯝ ꯍꯩꯌꯦ"꯫ ꯑꯍꯜ ꯑꯗꯨ ꯅꯣꯛꯇꯨꯅ, "ꯏꯁꯦ, ꯀꯗꯥꯏꯗꯒꯤ ꯍꯩꯔꯨꯕꯅꯣꯗ ꯏꯆꯥꯅꯨꯄꯤ, ꯑꯋꯥꯕ ꯀꯥꯎꯅꯅꯕ ꯁꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯏꯆꯥꯅꯨꯄꯤ, ꯅꯪꯗꯤ ꯀꯔꯝꯕ ꯈꯨꯟꯗꯒꯤꯅꯣ? ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯠ ꯑꯁꯤꯗ ꯍꯤ ꯍꯣꯜꯂꯛꯄꯁꯦ ꯏꯆꯥꯅꯨꯄꯤꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ"꯫ "ꯏꯄꯥ, ꯑꯩꯗꯤ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ꯫ ꯑꯗꯣ ꯏꯄꯥ, ꯄꯔꯤꯌꯥꯏꯗ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜ ꯑꯁꯦ ꯍꯦꯛꯄ ꯌꯥꯕ꯭ꯔꯣ"? "ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯏꯆꯥꯅꯨꯄꯤ, ꯅꯪꯕꯨ ꯊꯝꯕꯥꯜ ꯍꯦꯛꯅꯤꯡꯕ꯭ꯔꯣ"? "ꯍꯦꯛꯅꯤꯡꯉꯦ ꯏꯄꯥ"꯫ "ꯑꯗꯨꯗꯤ ꯍꯤꯁꯦ ꯊꯝꯕꯥꯜ ꯍꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯣꯟꯖꯤꯜꯂꯒꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯍꯤ ꯑꯗꯨ ꯊꯝꯕꯥꯜ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯍꯣꯟꯖꯤꯜꯂꯝꯃꯤ꯫ ꯌꯥꯏꯅꯨꯕꯤ ꯃꯈꯨꯠꯇꯨꯅ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯂꯥꯝ ꯂꯥꯝꯗꯨꯅ ꯍꯦꯛꯂꯤ꯫
ꯌꯥꯏꯅꯨꯕꯤ ꯍꯤ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯤ ꯊꯤꯕ ꯆꯠꯈꯤꯕ ꯌꯥꯏꯅꯨꯕꯤ ꯃꯇꯥꯁꯤꯡꯗꯨ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯝꯃꯣ ꯍꯥꯏꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯏꯅꯨꯕꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ "ꯏꯇꯥ ꯍꯤꯡꯆꯥꯕꯤꯁꯥ, ꯏꯇꯥ ꯌꯥꯏꯅꯨꯕꯤꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ, ꯀꯃꯥꯏ ꯇꯧꯁꯤꯒꯦ? ꯑꯩꯈꯣꯏ ꯆꯣꯏꯊꯣꯛꯇꯨꯅ ꯊꯤꯔꯁꯤ꯫ ꯌꯥꯏꯅꯨꯕꯤ ꯄꯨꯗꯅ ꯍꯜꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯕ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝꯗꯨ ꯄꯥꯏꯗꯨꯅ ꯌꯥꯏꯅꯨꯕꯤꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯅꯨꯕꯤꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝꯗꯨꯁꯨ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛꯇ ꯑꯃꯨꯛ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯌꯥꯏꯅꯨꯕꯤꯁꯨ ꯃꯝꯁꯤꯜꯂꯛꯄꯗꯨꯗ ꯃꯥꯒꯤ ꯃꯇꯥ ꯍꯤꯡꯆꯥꯕꯤꯁꯤꯡꯅ ꯍꯥꯏꯔꯝꯕ ꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯌꯥꯏꯅꯨꯕꯤ ꯃꯥꯒꯤ ꯃꯇꯥ ꯍꯤꯡꯆꯥꯕꯤꯁꯤꯡꯒ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯥ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯌꯥꯏꯅꯨꯕꯤ ꯃꯥꯒꯤ ꯃꯇꯥ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯛꯂꯝꯗꯦ꯫ ꯌꯥꯏꯅꯨꯕꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ, ꯏꯇꯥ ꯍꯤꯡꯆꯥꯕꯤꯁꯤꯡꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅꯗꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯗꯨꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ? ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯦꯅꯦ꯫ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯝꯃꯤ꯫ ꯌꯥꯏꯅꯨꯕꯤ ꯃꯕꯨꯛ ꯂꯥꯝꯂꯗꯨꯅ ꯃꯕꯨꯛꯇꯨ ꯄꯥꯏꯗꯨꯅ ꯈꯪꯂꯝꯃꯤ, ꯄꯨꯛꯁꯤꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯆꯥꯕ ꯌꯥꯕ ꯀꯩꯝꯇꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯌꯥꯏꯅꯨꯕꯤ ꯃꯃꯥꯡꯗ ꯍꯨꯏ ꯑꯃ ꯂꯥꯛꯄꯗꯨ ꯌꯥꯏꯅꯨꯕꯤꯅ ꯎꯔꯝꯃꯤ꯫ ꯍꯨꯏ ꯑꯁꯤ ꯆꯥꯔꯒ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯍꯜꯂꯒꯦ꯫ ꯌꯥꯏꯅꯨꯕꯤ ꯍꯨꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯨꯏ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯌꯥꯏꯅꯨꯕꯤ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯑꯍꯤꯡ ꯑꯗꯨ ꯂꯦꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤ꯫ ꯌꯥꯏꯅꯨꯕꯤꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯇꯣꯝꯄꯣꯛ ꯀꯧꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯒꯤ ꯃꯃꯤꯡ ꯊꯕꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯕꯥ ꯃꯁꯥ ꯀꯌꯥ ꯐꯠꯇꯦ, ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ナꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯍꯜꯂꯝꯗꯦ꯫ ꯃꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯔꯝꯗꯦ꯫ ꯊꯕꯥ ꯃꯆꯥꯅ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕ ꯆꯥꯛ ꯉꯟꯅ ꯊꯣꯡꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯕꯥ ꯃꯆꯥ ꯆꯪꯂꯛꯄꯗꯨ ꯎꯕꯗ, "ꯏꯕꯨꯡꯉꯣ, ꯅꯪ ꯂꯣꯏꯔꯕ꯭ꯔꯣ? ꯆꯥꯛ ꯊꯤꯕꯤꯔꯒꯦ ꯂꯥꯛꯑꯣ." "ꯏꯃꯥ, ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯗꯤ ꯊꯦꯡꯉꯅꯤ꯫ ꯆꯥꯛꯇꯣ ꯌꯣꯝꯕꯤꯔꯣ, ꯑꯥꯗ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ." "ꯍꯣꯏ ꯍꯣꯏ ꯏꯃꯥ, ꯌꯣꯝꯕꯤꯔꯒꯦ." ꯊꯕꯥ ꯃꯆꯥꯒꯤ ꯆꯥꯛ ꯑꯗꯨ ꯌꯣꯝꯕꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯌꯣꯝꯂꯤꯕ ꯆꯥꯛ ꯑꯗꯨ ꯄꯨꯗꯨꯅ ꯊꯕꯛ ꯃꯐꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯕꯛ ꯃꯐꯝ ꯌꯧꯔꯗꯨꯅ ꯆꯥꯛꯌꯣꯝꯗꯨ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯊꯝꯂꯒ ꯎꯁꯤꯡ ꯑꯗꯨ ꯌꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯥꯏꯅꯨꯕꯤ ꯇꯣꯝꯄꯣꯛꯅ ꯇꯧꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯎ ꯃꯈꯣꯡ ꯑꯁꯤꯗ ꯃꯌꯣꯝ ꯑꯃ ꯊꯅꯝꯂꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯆꯪꯂꯒ ꯌꯦꯡꯂꯨꯁꯤꯔꯥ? ꯑꯩ ꯍꯦꯛꯇ ꯌꯦꯡꯂꯨꯔꯒꯦ꯫ ꯌꯥꯏꯅꯨꯕꯤ ꯎ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯇꯣꯝꯄꯣꯛꯀꯤ ꯆꯥꯛꯌꯣꯝ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯃꯌꯣꯝ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯡꯇꯣꯛꯂꯝꯃꯤ꯫ ꯌꯥꯏꯅꯨꯕꯤꯅ ꯍꯥꯡꯇꯣꯛꯂꯨꯕꯗ ꯃꯌꯣꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕꯗꯨ ꯆꯥꯛ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯏꯅꯨꯕꯤ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯂꯤ꯫ "ꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯗꯧ ꯃꯥꯜꯂꯦ꯫ ꯑꯩꯕꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯆꯥꯛꯌꯣꯝ ꯑꯁꯤ ꯆꯥꯊꯣꯛꯑꯁꯤꯔꯅꯦ? ꯆꯥꯊꯣꯛꯂꯒꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯅꯨꯕꯤꯅ ꯆꯥꯛꯌꯣꯝ ꯑꯗꯨ ꯁꯤꯠ ꯅꯥꯟꯕ ꯃꯈꯩ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯐꯖꯅ ꯊꯅꯝꯂꯒ ꯎꯊꯛꯇ ꯑꯃꯨꯛ ꯀꯥꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯊꯕꯛ ꯂꯣꯏꯗꯨꯅ ꯃꯥꯅ ꯆꯥꯛꯌꯣꯝ ꯊꯅꯝꯕ ꯎꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯈꯨꯠ ꯃꯁꯥ ꯁꯦꯡꯅ ꯍꯥꯝꯇꯣꯛꯂꯒ ꯆꯥꯛꯌꯣꯝ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯆꯥꯛꯁꯨ ꯍꯦꯟꯁꯥꯡꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯏꯅꯨꯕꯤ ꯎꯊꯛꯇꯒꯤ ꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ "ꯀꯩꯅꯣ ꯁꯤꯗꯤ? ꯆꯥꯛꯁꯨ ꯍꯦꯟꯁꯥꯡꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦꯅ꯫ ꯑꯩꯒꯤ ꯆꯥꯛꯌꯣꯝꯁꯤꯕꯨ ꯀꯅꯥ ꯂꯥꯛꯂꯒ ꯆꯥꯈ꯭ꯔꯕꯖꯥꯠꯅꯣ? ꯅꯠꯇ꯭ꯔꯒ ꯏꯃꯥꯅ ꯍꯥꯞꯄ ꯀꯥꯎꯔꯕ ꯖꯥꯠꯂꯥ? ꯏꯃꯥꯅ ꯆꯥꯛ ꯍꯥꯞꯄ ꯀꯥꯎꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯏꯁꯤꯡ ꯑꯁꯤ ꯊꯛꯂꯒ ꯂꯦꯜꯂꯒꯦ." ꯇꯣꯝꯄꯣꯛ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯗꯨ ꯄꯦꯟꯅ ꯊꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯌꯥꯏꯅꯨꯕꯤꯅ ꯈꯜꯂꯝꯃꯤ, "ꯑꯁꯤꯒꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯆꯥꯛꯌꯣꯝꯁꯦ ꯑꯩꯅ ꯆꯥꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯥꯗꯤ ꯈꯪꯈꯤꯗ꯭ꯔꯦ." ꯍꯤꯡꯆꯥꯕ ꯂꯩꯕꯥꯛꯇꯅꯤ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯌꯥꯏꯅꯨꯕꯤꯒ ꯆꯠꯃꯤꯟꯅꯔꯨꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯋꯥ ꯍꯪꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯅ, "ꯅꯈꯣꯏꯅ ꯌꯥꯏꯅꯨꯕꯤꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯊꯅꯝꯃꯤ ꯍꯥꯏꯌꯨ?" ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ, "ꯆꯨꯝꯃꯤ, ꯏꯇꯥ ꯌꯥꯏꯅꯨꯕꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯇꯥꯏꯕꯪꯃꯤꯒꯤ ꯂꯩꯕꯥꯛꯇ ꯆꯠꯃꯤꯟꯅꯖꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯃꯤꯒꯤ ꯂꯩꯕꯥꯛꯇ ꯌꯧꯕꯒ ꯑꯩꯈꯣꯏ ꯃꯤ ꯆꯥꯔꯨꯁꯤ ꯍꯥꯏꯕꯗ ꯏꯇꯥ ꯌꯥꯏꯅꯨꯕꯤꯅ ꯃꯥꯗꯤ ꯄꯥꯠꯄꯥꯟ ꯑꯗꯨꯗ ꯂꯩꯔꯝꯒꯦ,
ꯅꯈꯣꯏ ꯆꯠꯂꯨꯔꯣ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤ ꯊꯤꯕ ꯆꯠꯆꯔꯨꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗꯗꯤ ꯏꯇꯥ ꯌꯥꯏꯅꯨꯕꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯈꯣꯏ ꯍꯤꯡꯆꯥꯕ 50ꯃꯨꯛ ꯂꯩꯄꯥꯛꯇ ꯆꯠꯂꯨ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯌꯥꯏꯅꯨꯕꯤꯕꯨ ꯐꯪꯅꯅꯕ ꯊꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯤꯑꯣꯏ ꯂꯩꯕꯥꯛꯇ ꯌꯥꯏꯅꯨꯕꯤꯕꯨ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯆꯥꯛꯌꯨꯝꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯏꯅꯨꯕꯤꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯆꯥꯛꯌꯨꯝ ꯆꯥꯊꯣꯛꯂꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯆꯥꯛꯌꯨꯝ ꯆꯥꯔꯤꯕꯁꯤ ꯀꯅꯥꯅꯣ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯆꯥꯛꯌꯨꯝꯗ ꯎꯈꯣꯡ ꯑꯗꯨꯗ ꯊꯅꯝꯗꯨꯅ ꯊꯕꯛ ꯁꯨꯕ ꯁꯥꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯅꯨꯕꯤꯁꯨ ꯇꯣꯝꯄꯣꯛ ꯊꯕꯛ ꯁꯨꯈ꯭ꯔꯦ ꯈꯪꯕꯒ ꯎꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯆꯥꯛꯌꯨꯝꯗꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯡꯇꯣꯛꯄꯒ ꯍꯪꯉꯣꯏ ꯑꯃ ꯐꯟ ꯆꯣꯡꯊꯣꯔꯛꯏ꯫ ꯌꯥꯏꯅꯨꯕꯤ ꯈꯪꯂꯗꯨꯅ "ꯏꯃꯥ!" ꯌꯥꯏꯅꯨꯕꯤꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯇꯣꯝꯄꯣꯛꯁꯨ ꯈꯪꯂꯦ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯆꯥꯛꯌꯨꯝ ꯆꯥꯔꯤꯕ ꯑꯗꯨ ꯅꯨꯄꯤ ꯑꯁꯤꯅꯅꯤ ꯍꯥꯏꯕ꯫ ꯇꯣꯝꯄꯣꯛ ꯌꯥꯏꯅꯨꯕꯤꯗ ꯌꯦꯡꯗꯨꯅ "ꯍꯨꯔꯥꯟꯕꯤ, ꯅꯪꯅ ꯑꯣꯏꯔꯦ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯆꯥꯛꯌꯨꯝ ꯆꯥꯔꯤꯕꯁꯦ?" ꯌꯥꯏꯅꯨꯕꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ, ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ "ꯄꯨꯛ ꯂꯥꯝꯕꯒꯤ ꯆꯥꯕꯅꯤ, ꯑꯩꯕꯨ ꯀꯩꯁꯨ ꯇꯧꯕꯤꯒꯅꯨ." ꯇꯣꯝꯄꯣꯛ ꯌꯥꯏꯅꯨꯕꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ "ꯑꯗꯣ ꯅꯪꯅ ꯆꯥꯅꯤꯡꯉꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯆꯥꯕ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏ ꯏꯄꯥꯅ ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯁꯦ ꯌꯥꯝ ꯐꯠꯇꯦ, ꯃꯁꯥꯒꯤꯗ ꯈꯜꯂꯦ ꯍꯥꯏ꯫ ꯑꯩꯅ ꯆꯥꯒꯦ ꯍꯥꯏꯕꯗ ꯄꯤꯖꯔꯛꯑꯣꯏꯗ꯭ꯔꯥꯅ ꯍꯥꯏꯗꯕꯅꯤ." "ꯑꯦ, ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯦ? ꯅꯪꯅ ꯅꯣꯏ ꯇꯥꯏꯕꯪ ꯃꯤ ꯀꯥꯏꯅ ꯍꯥꯏꯗꯨꯕꯣ?" "ꯅꯠꯇꯦ, ꯑꯩꯗꯤ ꯍꯤꯡꯆꯥꯕꯤꯅꯦ." "ꯑꯦ, ꯅꯪꯕꯨ ꯍꯤꯡꯆꯥꯕꯤꯅꯦꯕ? ꯅꯁꯛ ꯏꯐ ꯐꯖꯈꯩ, ꯐꯥꯒꯤ ꯇꯧꯕꯒ ꯌꯥꯝ ꯍꯩꯀꯣ꯫ ꯑꯗꯣ ꯅꯪꯕꯨ ꯀꯩ ꯈꯨꯟꯗꯒꯤꯅꯣ? ꯎꯃꯪ ꯑꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣꯕ?" "ꯑꯩꯒꯤ ꯂꯩꯕꯥꯛꯇꯤ ꯌꯥꯝꯅ ꯂꯥꯞꯄꯦ, ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯣꯏꯕ ꯂꯥꯛꯄꯅꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯑꯩ ꯍꯨꯟꯇꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ." "ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯕ?" "ꯇꯨ, ꯑꯁꯤꯒꯤ ꯎꯊꯛ ꯑꯁꯤꯗ ꯂꯩꯌꯦ." ꯇꯣꯝꯄꯣꯛ ꯌꯥꯏꯅꯨꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯉꯛꯄꯗꯤ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅꯗꯤ ꯈꯟꯖꯤꯜꯂꯝꯗꯦ꯫ "ꯐꯔꯦ ꯑꯗꯨꯗꯤ, ꯅꯪꯕꯨ ꯊꯤꯕ ꯃꯤ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯅꯦ ꯑꯩꯈꯣꯏꯗ ꯂꯩꯔꯨꯔꯁꯦ꯫ ꯅꯪꯕꯨ ꯌꯥꯕ꯭ꯔꯣ?" "ꯌꯥꯏꯌꯦ꯫ ꯅꯣꯏꯗ ꯂꯩꯔꯗꯤ ꯅꯪꯅ ꯄꯨꯔꯛꯄ ꯆꯥꯛꯌꯨꯝꯗꯣ ꯅꯨꯡꯇꯤꯒꯤ ꯄꯤꯖꯒꯗ꯭ꯔꯥ?" "ꯍꯣꯏ ꯍꯣꯏ, ꯅꯨꯡꯇꯤꯒꯤ ꯄꯤꯖꯗꯣꯏꯅꯦ." ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯌꯥꯏꯅꯨꯕꯤꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯕꯥ ꯃꯆꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯉꯛꯅ "ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ? ꯃꯇꯧ ꯀꯔꯝꯅ ꯅꯪꯒ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯃꯤꯟꯅꯔꯤꯕꯅꯣ?" ꯇꯣꯝꯄꯣꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ "ꯅꯨꯄꯤ ꯃꯆꯥ, ꯅꯪꯕꯨ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ?" "ꯏꯃꯥ, ꯑꯩꯒꯤ ꯃꯤꯡꯗꯤ ꯌꯥꯏꯅꯨꯕꯤ ꯀꯧꯏ." "ꯏꯆꯥꯗꯤ ꯃꯤꯡꯒ ꯁꯛꯀꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ꯫ ꯏꯃꯥꯗꯤ ꯑꯩꯈꯣꯏ ꯇꯣꯝꯄꯣꯛꯁꯦ ꯅꯨꯄꯤ ꯆꯦꯜꯂꯛꯂꯕꯣꯏ ꯅꯤꯡꯗꯅ ꯍꯔꯥꯎꯔꯨꯔꯦ꯫ ꯏꯃꯥꯅꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯄꯁꯤꯗ ꯏꯃꯥꯁꯨꯅꯦ ꯏꯃꯧ ꯀꯥꯏꯗꯣ ꯄꯥꯝꯂꯛꯂꯦꯅꯦꯍꯦ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯕꯅꯤ ꯃꯤ ꯃꯥꯡꯁꯤꯗ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯥꯔꯝꯃꯤ꯫ ꯌꯥꯏꯅꯨꯕꯤꯅ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯍꯥꯏꯕꯗꯒꯤ ꯊꯕꯥꯅ ꯌꯥꯏꯅꯨꯕꯤꯕꯨ ꯆꯥꯛ ꯊꯣꯡꯕ ꯇꯝꯕꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯄꯣꯂꯥꯡ ꯁꯥꯔꯝꯃꯤ꯫ ꯃꯃꯥꯅ ꯌꯥꯏꯅꯨꯕꯤꯗ ꯆꯥꯛ ꯊꯣꯡꯕ ꯇꯥꯛꯄꯗꯨ ꯎꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯃꯨꯛꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯑꯣꯏ ꯂꯩꯕꯥꯛꯇ ꯌꯥꯏꯅꯨꯕꯤ ꯊꯤꯕ ꯂꯥꯛꯄ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯈꯨꯗꯤꯡꯗ ꯌꯥꯏꯅꯨꯕꯤꯕꯨ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯁꯨ ꯍꯤꯡꯆꯥꯕ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯌꯥꯏꯅꯨꯕꯤ ꯂꯥꯛꯄꯗꯒꯤ ꯊꯕꯥꯁꯨ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ, ꯌꯥꯏꯅꯨꯕꯤꯅ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯏꯅꯨꯕꯤ ꯆꯥꯛ ಥꯣꯡꯕ ꯐꯖꯅ ꯍꯩꯔꯝꯃꯤ꯫ ꯊꯕꯥꯅ ꯊꯣꯡꯕꯗꯒꯤ ꯃꯥꯅ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯍꯥꯟꯅꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯜꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯃꯥꯅ ꯐꯒꯠꯂꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯌꯥꯏꯅꯨꯕꯤꯕꯨꯁꯨ ꯊꯃꯣꯏꯅꯨꯡꯗ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯌꯥꯏꯅꯨꯕꯤ ꯇꯣꯝꯄꯣꯛꯄꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯌꯥꯏꯅꯨꯕꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ "ꯍꯥꯎꯈ꯭ꯔꯦꯗ ꯍꯥꯎꯈ꯭ꯔꯦꯗ, ꯏꯆꯥ ꯌꯥꯏꯅꯨꯕꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯁꯨꯃꯥꯏꯅ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯔꯕꯗꯤ ꯆꯍꯤ 100 ꯄꯨꯟꯁꯤꯒꯗꯕ ꯃꯥꯜꯂꯤ." "ꯏꯃꯥ, ꯀꯩꯒꯤ ꯆꯍꯤ 100 ꯈꯛ ꯄꯨꯟꯁꯤꯗꯣꯏꯅꯣ? ꯆꯍꯤ 200 ꯄꯨꯟꯁꯤꯈꯤꯗꯧꯅꯤ." "ꯆꯍꯤ 100 ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯦꯗ." ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯆꯥꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯆꯥꯛ ꯑꯣꯛꯇ꯭ꯔꯕꯣ? ꯑꯣꯛꯇ꯭ꯔꯗꯤ ꯑꯣꯛꯇꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯅꯪꯕꯨ ꯄꯨꯈꯝ ꯑꯗꯨ ꯁꯤꯠ ꯅꯥꯜꯂꯤꯅꯦ." "ꯏꯃꯥ, ꯑꯣꯛꯑꯦꯗ,
ꯂꯦꯝꯍꯟꯕ ꯄꯥꯝꯗꯗꯅ ꯂꯣꯏꯅ ꯆꯥꯁꯤꯟꯈ꯭ꯔꯕ꯫ ꯑꯗꯨ ꯏꯕꯨꯡꯉꯣ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯌꯥꯏꯅꯨꯕꯤꯕꯨ ꯊꯤꯕ ꯃꯤ ꯑꯃꯠꯇ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯈꯜꯂꯤꯕ ꯌꯥꯏꯅꯨꯕꯤꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯊꯣꯛꯂꯁꯤꯔꯥ ꯍꯥꯏꯗꯅ꯫ ꯇꯣꯝꯄꯣꯛꯀ ꯌꯥꯏꯅꯨꯕꯤꯒꯗꯣ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯝꯃꯤ꯫ ꯊꯕꯥ ꯌꯥꯏꯅꯨꯕꯤꯗ ꯌꯦꯡꯗꯨꯅ, ꯕꯦꯝꯃ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯗ ꯅꯪꯕꯨ ꯌꯥꯅꯤꯡꯗ꯭ꯔꯅꯦ? ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯌꯥꯅꯤꯡꯗꯦ ꯑꯗꯨꯝ ꯍꯥꯏꯌꯨꯗ꯫ ꯏꯃꯥ, ꯑꯩꯒꯤꯗꯤ ꯏꯃꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯩꯒꯤꯁꯨ ꯌꯥꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯅꯨꯕꯤꯗꯨ ꯏꯀꯥꯏꯔꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯕꯥ ꯃꯆꯥꯗ ꯌꯦꯡꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯕꯗꯣ ꯏꯃꯥꯗ ꯍꯥꯏꯔꯛꯎ꯫ ꯇꯣꯝꯄꯣꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯀꯣꯛ ꯍꯣꯠꯇꯨꯅ, ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯌꯥꯔꯤ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯑꯐꯕ ꯊꯕꯛꯇꯤ ꯊꯦꯡꯊꯕ ꯐꯠꯇꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯇꯥꯟꯅꯔꯒ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯇꯣꯝꯄꯣꯛꯀ ꯌꯥꯏꯅꯨꯕꯤꯒꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯥꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯇꯥꯟꯅꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯇꯣꯝꯄꯣꯛꯀ ꯌꯥꯏꯅꯨꯕꯤꯒꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯪꯈꯣꯜ ꯂꯩꯕꯥꯛ ꯇꯧꯔꯝꯃꯤ꯫ ꯌꯥꯏꯅꯨꯕꯤ ꯃꯄꯨꯔꯣꯏꯕꯅ ꯊꯛꯅꯅꯕ ꯆꯥ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯅꯨꯄꯥ, ꯆꯥꯁꯦ ꯍꯥꯟꯅ ꯊꯛꯎ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯃꯥꯒꯤ ꯆꯥ ꯄꯤꯔꯝꯃꯕꯣ ꯅꯪꯕꯣ? ꯄꯤꯔꯝꯃꯦ꯫ ꯑꯗꯨ ꯅꯨꯄꯥ, ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯄꯤꯔꯔꯣꯏꯗ꯭ꯔꯣ? ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ꯫ ꯏꯪꯈꯣꯜꯁꯤꯁꯨ ꯏꯟꯁꯥꯡ ꯈꯤꯇ ꯊꯥꯖꯤꯟꯒꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯗꯤ ꯀꯔꯤ ꯊꯣꯡꯒꯗꯧꯔꯦ? ꯏꯃꯥꯅ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯉꯣ ꯍꯥꯏ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯎꯇꯤ ꯑꯁꯪꯕ ꯌꯥꯝ ꯄꯥꯝꯕꯅꯦ꯫ ꯑꯗꯣ ꯌꯥꯏꯅꯨꯕꯤ, ꯅꯪ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯁꯥ ꯌꯥꯝ ꯀꯟꯈꯠꯂꯦ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯂꯩꯕꯥꯛꯇ ꯃꯆꯥꯅꯨꯄꯤ ꯌꯥꯏꯅꯨꯕꯤ ꯊꯤꯕ ꯈꯪꯗꯕꯗꯒꯤ ꯍꯤꯡꯆꯥꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯅꯨꯡꯇꯤꯒꯤ ꯀꯞꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯍꯤꯡꯆꯥꯕꯤ, ꯅꯪꯕꯨ ꯑꯗꯨꯝꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯅꯦꯍꯦ꯫ ꯍꯤꯡꯆꯥꯕ, ꯑꯩꯈꯣꯏ ꯏꯆꯥꯗꯨ ꯎꯔꯛꯇꯕ ꯀꯨꯏꯔꯦ꯫ ꯐꯠꯇ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈ꯭ꯔꯕ꯭ꯔꯣ? ꯍꯤꯡꯆꯥꯕꯤ, ꯏꯆꯥꯗꯨ ꯍꯤꯡꯂꯝꯈꯤꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ꯫ ꯍꯤꯡꯂꯒ ꯀꯔꯤꯒꯤ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯅꯣ? ꯍꯤꯡꯆꯥꯕ, ꯅꯪꯗꯤ ꯏꯆꯥꯗꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ? ꯍꯤꯡꯆꯥꯕꯤ, ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯑꯩꯁꯦ ꯃꯄꯥꯅꯤꯅꯦꯍꯦ꯫ ꯊꯕꯛ ꯈꯔ ꯀꯣꯝꯕꯒ ꯑꯩ ꯌꯥꯎꯅ ꯆꯠꯇꯨꯅ ꯏꯆꯥꯕꯨ ꯊꯤꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯏꯅꯨꯕꯤꯁꯨ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯕꯥꯒ ꯇꯣꯝꯄꯣꯛꯀꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯅꯨꯕꯤꯗꯤ ꯍꯔꯥꯎꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯁꯤ ꯃꯤ ꯅꯠꯇꯦ, ꯍꯤꯡꯆꯥꯕꯤꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯣꯛꯄ ꯃꯆꯥ ꯑꯁꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅ ꯄꯣꯛꯂꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯍꯥꯛ ꯑꯁꯤ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯁꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯥꯏꯔꯨꯔꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯒꯗ꯭ꯔꯥ ꯀꯤꯕꯅ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯏ ꯈꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯩꯄꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯁꯛ ꯂꯧꯗꯨꯅ ꯆꯥꯛꯅꯤꯕ ꯁꯥꯗꯨꯅ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯃꯆꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯜꯗꯨ ꯂꯥꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯥꯏꯅꯨꯕꯤꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯌꯥꯏꯅꯨꯕꯤꯅ ꯂꯩꯔꯤꯕ ꯌꯨm ꯑꯗꯨꯗ ꯆꯥꯛꯅꯤꯕ ꯁꯥꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ, ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯆꯥꯛꯅꯤꯕ ꯂꯥꯛꯂꯤꯌꯦ꯫ ꯆꯥꯅꯅꯕ ꯂꯩꯔꯗꯤ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ꯫ ꯌꯥꯏꯅꯨꯕꯤꯁꯨ ꯇꯥꯔꯗꯨꯅ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯆꯥꯅꯅꯕ ꯈꯔ ꯄꯨꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯌꯥꯏꯅꯨꯕꯤ꯫ ꯌꯥꯏꯅꯨꯕꯤꯁꯨ ꯃꯄꯥ ꯍꯤꯡꯆꯥꯕ ꯎꯕꯗ ꯉꯛꯅ, ꯏꯄꯥ ꯍꯤꯡꯆꯥꯕ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯁꯥꯎꯅ, ꯀꯔꯤꯅꯣ ꯅꯪꯅ ꯑꯣꯏꯔꯝꯂꯤꯕꯁꯦ? ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯇ ꯅꯌꯨꯝ ꯄꯥꯜꯂꯕꯀꯣ? ꯅꯄꯥ ꯍꯤꯡꯆꯥꯕ ꯑꯩꯒꯤ ꯃꯥꯏꯁꯨ ꯌꯦꯡꯗꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤꯅ ꯍꯥꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯅꯨꯕꯤꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯏꯄꯥ ꯍꯤꯡꯆꯥꯕ, ꯑꯁꯥꯎꯕꯗꯨ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ꯫ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ꯫ ꯀꯔꯤꯒꯤ ꯇꯞꯊꯕ? ꯅꯪꯒꯤ ꯅꯁꯥꯅ ꯅꯁꯥ ꯑꯁꯤ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯕ꯭ꯔꯥ? ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯔꯤꯕꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯗ ꯅꯌꯨꯝ ꯄꯥꯟꯅꯅꯕ꯭ꯔꯥ?
Ipa Hingchaba Nacha mahakpu thamoi singna nungsijarure hojikti aikhoi anigi ichasu phanggadawre Ipa Ningthau Nachabu hatke hairabasu karisu khangjadraba thawai asibudi hatpigano Sanariba waridu tabada Tompoka Thabagasu imungdagi thorai Yainubidi mapuroibaga manemgana khangkragani khanbada yamna pakhatjarami Ibungo nakuda khurumuni he Tompoksu mamana haibagi matungina hingchabaduda khurumlami Yainubidi yamna ngaklami Yainubi manemda yengduna Ima Yainubi nangna haigadawribado ima khangi karigi asukuiba matamasi aikhoida lotlibano Ima namongno wafamase lochabadi Ima hoine aibu hingchabini khanglaklabadi aibu miraira kaja khanduna wafamase namongno lochabane Thaba mamonggi makokta nungshina nanbiduna Angaubi karigi kaplibano hingchabi oiraga kaidawrage hingchabi oirabasu nangse haigidi imauni ne he Makoigi nungsinabada ubada hingchaba adusu asawa pumba mangki Thaba hingchaba ningthau aduda yengduna Hingchaba ningthau nahakna aigi imaugi thawaibu kanbiyu imaugi mahut aigi thawai oina lawbiyu Nade ima adumna aibigano ima yaudana aikhoi hingba ngamloye Nakhoigi nungsinabase ubada pele Ipagi Yainubi Ipa amu hingchaba leibakta hankrage ko Ipa hingchaba Ima hingchabibu macha aina nuksina solhawi haiduna tambiyu ko Ipa tamki mathang lakpadadi nama hingchabisu phuduna laki Asumna wari watai ngahak sanaraduna hingchaba ningthau adusu makhoigi leibak aduda amuk hankhirami Asumna matam kharadi haukhre Yainubisu makum matha sore amaibana Yainubi wangang unarami Yainubi angang nupa ama poklami angang adu magun yamna leirami Tompokti macha nupa ama phangjare tabada yamna haraujarami Thaba masubu pamduna thoklai Ibungo isuse amukte yeng kayada nungsiribano yeng masak ase Tompok nokmi tawduna machabu yengli Ima Yainubidi kaisu tawdaba natra Imau kaisu tawdre Leikaigi misingsu angang yengba laknarami Thabana masunupa adugi maming korau haina kaurami Asumna korausu sansaba khara hairami Tompoka Yainubiga kaithel chatnanaba haiduna thoraklami Thaba masudu pori machaga mamogo thoklakpadu ubada Nakhoi chatawrabro Hoima Pare chathoro Asumna Tompoka Yainubiga su kaithelda chatkirami Yainubidi mana taibangmigi manakta lakpadagi kaithelda chatpa ahanbani mising adusu Yainubigi phajaba masak adu ubada Yainubida loina yengnarai kaithelda mi mayam ama tinbadu ubada Nupa karigino kaithelsida mi asuk yamna tillibasibo Moisu aikhoigumna pot leiba laklibani aduga kaigino moina aingonda munna yenglibase Moina nangonda munna yengisira nang nasak phajabagi yengiba Matai manau anidu wari sanaringaida potpham phambi nupi amana Noi anibu kari leige haibano inegi popham asidagi leiru laune thabige Ine kubilai sibu lupa kyano Ibungo siki ama khaktani Haiba yam tangina ine kaigino Kadaidagi tangbanoda Ibungo si phawbo honglabani Ine hawai mubiga hawai tharaksiga kejida kyano Makhai ama khaktani ibungo Kobilai siga hawai tharak hawai mubi siga laurage ine Hoi ine onbiraagi Ado ibem masibu nangi nupiro Mani ine Masak asibu onthokna phajakreda laigi machaga mali Adumna wari saringai kaitheldo irang langnarai Tompokna kaithel fami nupi amada hanglami Ine kaidobo yauge mayamna irang langisibo Ibungo aikhoigi iningthaudo kaithel sida lakani haibagi langlibani Tompokna pot lairiba kaithel fami nupi aduna Ibungo nakhoi ani yam thuna yumda halahuro kaigino ine
ꯃꯔꯝ ꯍꯪꯂꯒ ꯂꯩꯒꯅꯨ ꯆꯠꯂꯨꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯍꯣꯏꯅꯦ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝꯗ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯊꯟꯇ ꯈꯜꯂꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯗꯁꯥ ꯇꯥꯕ ꯅꯤꯡꯊꯧꯅ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯥꯏꯅꯨꯕꯤꯕꯨ ꯎꯔꯝꯃꯤ ꯅꯤꯡꯊꯧꯅ ꯌꯥꯏꯅꯨꯕꯤꯕꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ ꯌꯥꯏꯅꯨꯕꯤꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯗꯣꯂꯥꯏ ꯑꯗꯨ ꯈꯥꯝꯍꯜꯂꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨ ꯗꯣꯂꯥꯏꯗꯒꯤ ꯀꯨꯝꯊꯔꯛꯏ ꯅꯤꯡꯊꯧꯅ ꯌꯥꯏꯅꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯇꯨꯅ ꯁꯒꯦꯟꯕꯤ ꯅꯨꯄꯤ ꯅꯪꯕꯨ ꯀꯔꯝꯕ ꯈꯨꯟꯗꯒꯤꯅꯣ ꯅꯪꯒꯨꯝꯅ ꯐꯖꯕ ꯅꯨꯄꯤꯗꯤ ꯅꯤꯡꯊꯧ ꯑꯩꯅ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯌꯥꯏꯅꯨꯕꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯃꯥ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯏꯅꯤꯡꯊꯧ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯇꯥꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ ꯃꯍꯥꯛ ꯑꯁꯤꯅ ꯀꯅꯥꯅꯣ ꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛꯇ ꯃꯃꯤꯠ ꯈꯥꯔꯞ ꯇꯧꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏꯗꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯌꯨꯝ ꯄꯨꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯀꯣꯅꯨꯡꯗ ꯂꯥꯛꯑꯣ ꯅꯪꯒ ꯆꯥꯟꯅꯕ ꯊꯕꯛ ꯑꯃ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯞꯀꯅꯤ ꯇꯣꯝꯄꯣꯛ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯐꯅꯤ ꯅꯤꯡꯊꯧ ꯅꯅꯥꯏ ꯂꯥꯛꯆꯒꯦ ꯅꯤꯡꯊꯧꯗ ꯌꯥꯏꯅꯨꯕꯤꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ ꯇꯣꯝꯄꯣꯛꯀ ꯌꯥꯏꯅꯨꯕꯤꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯅ ꯃꯌꯨꯝ ꯌꯧꯕꯒ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯊꯕꯥꯁꯨ ꯅꯤꯡꯊꯧꯅ ꯃꯆꯥꯕꯨ ꯊꯕꯛ ꯍꯥꯞꯂꯅꯤ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯏꯅꯨꯕꯤꯗꯤ ꯍꯔꯥꯎꯔꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤ ꯇꯣꯝꯄꯣꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯀꯣꯅꯨꯡꯗ ꯆꯠꯈꯤꯔꯝꯃꯤ ꯀꯣꯅꯨꯡ ꯌꯧꯕꯒ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯗ ꯆꯪꯒꯦ ꯍꯥꯏꯖꯔꯝꯃꯤ ꯊꯣꯉꯥꯛꯄ ꯑꯃꯅ ꯀꯣꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗ ꯍꯥꯟꯅ ꯍꯪꯂꯨꯈꯤꯒꯦ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯗꯨ ꯅꯤꯡꯊꯧꯗ ꯑꯌꯥꯕ ꯂꯧꯕ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯄꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧꯗꯒꯤ ꯑꯌꯥꯕ ꯂꯧꯕ ꯆꯪꯈꯤꯕ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯥ ꯆꯪꯉꯣ ꯌꯥꯔꯦ ꯇꯣꯝꯄꯣꯛꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛ ꯎꯕꯗ ꯅꯣꯛꯇꯨꯅ ꯇꯣꯝꯄꯣꯛ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯇꯣꯝꯄꯣꯛ ꯅꯤꯡꯊꯧ ꯑꯃꯗ ꯎꯠꯀꯗꯕ ꯊꯧꯒꯜꯂꯣꯟ ꯑꯗꯨ ꯎꯠꯇꯨꯅ ꯅꯅꯥꯏ ꯂꯥꯛꯆꯔꯤ ꯅꯤꯡꯊꯧ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯒ ꯏꯪꯅ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯐꯒꯅꯤ ꯅꯤꯡꯊꯧ ꯅꯤꯡꯊꯧꯒ ꯇꯣꯝꯄꯣꯛꯀ ꯀꯥ ꯑꯃꯗ ꯆꯪꯂꯛꯏ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛꯇ ꯌꯦꯡꯗꯨꯅ ꯇꯣꯝꯄꯣꯛ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯃꯨ ꯋꯥꯔꯤ ꯁꯥꯁꯤ ꯇꯣꯝꯄꯣꯛꯁꯨ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯂꯝꯃꯤ ꯇꯣꯝꯄꯣꯛ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯐꯅꯅꯕꯅꯤ ꯑꯗꯨꯅ ꯅꯪ ꯃꯨꯟꯅ ꯈꯜꯂꯨ ꯍꯥꯏꯕꯤꯌꯨ ꯅꯤꯡꯊꯧ ꯑꯇꯩ ꯅꯠꯇꯦꯗ ꯅꯪꯒꯤ ꯅꯨꯄꯤ ꯌꯥꯏꯅꯨꯕꯤꯗꯣ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯒꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯅꯥꯔ ꯂꯨꯄꯥꯔ ꯑꯩ ꯂꯣꯏꯅ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯌꯣꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯏꯅꯤꯡꯊꯧꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨꯗ ꯂꯥꯛꯄꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯇꯣꯝꯄꯣꯛ ꯅꯪꯕꯨ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨꯅꯦ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯅꯪꯕꯨ ꯌꯨꯝ ꯐꯖꯕ ꯃꯤꯅꯥꯏ ꯃꯤꯁꯦꯟꯒ ꯊꯝꯂꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯗ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯁꯛ ꯑꯗꯨꯅ ꯆꯥꯕ ꯌꯥꯒꯗ꯭ꯔꯣ ꯅꯪꯕꯨ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯃꯨꯟꯅ ꯈꯜꯂꯨꯅꯦ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯖꯗꯦ ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯌꯣꯜꯂꯒ ꯆꯥꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯝꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯂꯥꯟꯃꯤꯁꯥ ꯅꯨꯄꯥ ꯑꯁꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯃꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯄꯣꯛꯄꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯝꯃꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯇꯣꯝꯄꯣꯛ ꯍꯜꯂꯛꯇꯕꯗꯨꯗ ꯊꯕꯥꯒ ꯌꯥꯏꯅꯨꯕꯤꯒꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯊꯕꯥꯅ ꯇꯣꯝꯄꯣꯛꯇꯨꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅ ꯃꯥꯕꯨ ꯀꯣꯅꯨꯡꯗ ꯂꯩꯔꯗꯣꯏꯕ ꯖꯥꯠꯂꯥ ꯏꯃꯥ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯥ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒ ꯅꯪꯗꯤ ꯊꯣꯛꯂꯛꯑꯅꯨ ꯏꯃꯥ ꯑꯁ꯭ꯋꯥꯏ ꯐꯥꯎ ꯊꯣꯛꯂꯒ ꯌꯦꯡꯉꯨꯔꯒꯦ ꯑꯁꯨꯝꯅ ꯊꯕꯥꯗꯨ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯈꯤꯔꯝꯃꯤ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯇꯣꯝꯄꯣꯛꯇꯤ ꯍꯜꯂꯛꯂꯝꯗꯦ ꯊꯕꯥꯒ ꯌꯥꯏꯅꯨꯕꯤꯒꯁꯨ ꯆꯥꯛ ꯈꯔ ꯈꯔ ꯆꯥꯔꯒ ꯇꯨꯝꯕ ꯆꯪꯉꯝꯃꯤ ꯌꯥꯏꯅꯨꯕꯤꯗꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈꯤ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯇꯤ ꯀꯣꯅꯨꯡꯗ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯂꯝꯗꯦ ꯌꯥꯏꯅꯨꯕꯤꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯏꯃꯥ
ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛꯇ ꯄꯥꯏꯕꯤꯔꯝꯃꯨ ꯑꯩ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯃꯥꯒ ꯎꯅꯔꯨꯒꯦ ꯍꯩ ꯅꯪꯕꯨ ꯀꯣꯅꯨꯡ ꯈꯪꯒꯗ꯭ꯔꯣ ꯏꯃꯥ ꯑꯣꯏꯅ ꯆꯠꯂꯨꯔꯣ ꯏꯃꯥꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯆꯥꯛ ꯅꯤꯡꯊꯤꯅ ꯆꯥꯗꯕꯒꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯁꯣꯜꯂꯤ ꯅꯃꯧ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯅꯪ ꯆꯠꯂꯨꯔꯣ ꯌꯥꯏꯅꯨꯕꯤ ꯑꯉꯥꯡ ꯑꯗꯨ ꯃꯅꯦꯝꯗ ꯄꯤꯔꯝꯂꯒ ꯀꯣꯅꯨꯡꯗ ꯆꯠꯈꯤꯔꯝꯃꯤ ꯌꯥꯏꯅꯨꯕꯤ ꯊꯦꯡꯅꯕ ꯃꯤꯗ ꯍꯪꯗꯨꯅ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ ꯌꯥꯏꯅꯨꯕꯤ ꯊꯣꯉꯥꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯏꯅꯤꯡꯊꯧ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯌꯥꯏꯅꯨꯕꯤꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯈꯨꯐꯖꯅꯣꯍꯦ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤꯗꯤ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ ꯇꯥꯏꯕꯪ ꯃꯤꯗꯤ ꯃꯥꯟꯗꯦ ꯁꯛꯍꯦꯟꯕꯤ ꯅꯪꯕꯨ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯂꯥꯛꯄ ꯂꯥꯏꯔꯦꯝꯕꯤꯔꯥ ꯏꯕꯣꯝ ꯑꯩ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ ꯏꯅꯤꯡꯊꯧꯒ ꯎꯅꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯍꯣꯏ ꯐꯔꯦ ꯂꯩꯔꯝꯃꯨ ꯑꯩ ꯆꯪꯂꯒ ꯏꯅꯤꯡꯊꯧꯗꯒꯤ ꯑꯌꯥꯕ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯟꯃꯤ ꯑꯗꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯈꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯍꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧꯁꯨ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯌꯥꯏꯅꯨꯕꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯅꯤꯡꯊꯧꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯪꯍꯜꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧ ꯌꯥꯏꯅꯨꯕꯤꯕꯨ ꯆꯪꯂꯛꯄꯗꯨꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯌꯥꯏꯅꯨꯕꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯏꯅꯨꯕꯤ ꯎꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯅꯤꯡꯊꯧ ꯅꯣꯛꯂꯗꯨꯅ ꯌꯥꯏꯅꯨꯕꯤ ꯅꯍꯥꯛ ꯂꯥꯛꯂꯤꯕ꯭ꯔꯥ ꯌꯥꯏꯅꯨꯕꯤ ꯅꯤꯡꯊꯧ ꯑꯃꯗ ꯎꯠꯀꯗꯕ ꯊꯧꯒꯜꯂꯣꯟ ꯑꯗꯨ ꯆꯞ ꯆꯥꯅ ꯎꯠꯇꯨꯅ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯀꯣꯅꯨꯡꯗ ꯏꯅꯤꯡꯊꯧ ꯎꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯕ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨꯕ ꯅꯤꯡꯊꯧꯅ ꯌꯥꯏꯅꯨꯕꯤꯗ ꯌꯦꯡꯗꯨꯅ ꯏꯕꯦꯝꯃ ꯌꯥꯏꯅꯨꯕꯤ ꯅꯪꯒꯤ ꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯣ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯦ ꯍꯥꯏꯕ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯀꯔꯤ ꯃꯔꯥꯜꯒꯤꯗꯃꯛ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯤꯕꯅꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯌꯥꯝꯂꯕ ꯁꯅꯥ ꯍꯨꯔꯥꯟꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯕꯗꯒꯤ ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯤꯕꯅꯤ ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯑꯗꯨꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯈꯛ ꯇꯧꯔꯝꯂꯣꯏ ꯅꯠꯇꯦꯅꯦ ꯁꯅꯥ ꯄꯨꯗꯨꯅ ꯆꯦꯟꯒꯦ ꯇꯧꯕꯗꯒꯤ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯕꯅꯤꯅꯦ ꯃꯗꯨ ꯑꯔꯥꯟꯕ ꯋꯥꯅꯤ ꯏꯅꯤꯡꯊꯧ ꯑꯩ ꯊꯥꯖꯩ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏ ꯍꯥꯏꯕ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯀꯩꯁꯨꯝꯁꯪꯗꯒꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯕꯨ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯥꯗꯣꯛꯂꯕꯗꯤ ꯅꯪꯁꯨ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯌꯥꯕ ꯇꯥꯕꯅꯤ ꯏꯅꯤꯡꯊꯧꯒꯤ ꯀꯔꯤ ꯀꯔꯝꯕ ꯋꯥ ꯑꯣꯏꯔꯕꯅꯣ ꯑꯩꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯕꯨ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯥꯗꯣꯛꯂꯒꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ताबनी करीनो हाइबिरिबसिबो इनिंथौ अइसे मपुरोइब लैरबि इचा लैरबि युमगी मौनि हाइबसे इनिंथौ खंबिद्रब माले नंग नचा लैरे हाइब अइ खंगिनि लाइरब युम अदुदा लैगदबगी महुत निंथौ अइगी नुपि ओइदुना कोनुंग असिदा नुंगाइना लैबना फत्रा याइनुबि निंथौ अदुना nganglibadu ताबदा यामना सावरमि याइनुबिना सावबदा मागी खुजिन अदु सांगतोरए खंगौदना मया अदुसु चौरक्लमि हौजिक्ते याइनुबि हिंचाबि माले निंथौदु याइनुबिदा येंदुना सखेनबि नुपि असिदि ताइबंग मि नतेदना हिंचाबिनिदना लानमिसा हिंचाबि से फाजिलो लानमि सिंग अदुसु हिंचाबि अदुबु फागदबगी चेंसिलए अदुबु याइनुबिना यामलबा लानमि सिंग अदुबु मिहाथीना हालमि मतौदु उबदा निंथौ यामना किरमि निंथौ मफम असिदा कुइना लैथरबदि खुदोंथिबा नंगलगनि खनबदगी चेनगे हाइना तौवि अदुबु याइनुबिगी मखुत अदु सांगतोरक्तुना निंथौ अदुगी मंगक अदु मेतुना थांगली निंथौ अदु मखोंदु फिदिंग काउदुना वाना खांगे याइनुबि साउना फट्टब निंथौ नंगदि हिंगबदा कानद्रब निंथौनि नंगना कुइना हिंगदुना लैरबदि चमजरबि नुपि ओइबि कयागी पुंसी मांखिगनि अदुना फट्टब निंथौ नंगबु हाटगा नुपि ओइबि कयागी अकीबो कोखलगे असी हाइदुना याइनुबिना निंथौ अदुबु मिहाथीना हालमि लानमि खरना तोंपोकपु कैसुमसंगदगी थादोकलमि याइनुबि तोंपोक उबदा असावबुदु तपना फरई याइनुबिगी हानगी फजरब मसक अदुदा अमुक हंजिलक्ले मियामसु याइनुबिना निंथौ हाटख्रे ताबदा कोनुंगदा मियाम अमा थोमजिलई अहल ओइरबि नुपि अमना इसु नुपि
ꯅꯍꯥꯛꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯀꯟꯕꯤꯔꯤ꯫ ꯅꯍꯥꯛꯇꯤ ꯊꯧꯅꯥ ꯂꯩꯕꯤ ꯃꯩꯇꯩ ꯆꯅꯨꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯀꯗꯕꯗꯤ ꯅꯪꯅꯅꯤ꯫ ꯉꯁꯤꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯦ ꯉꯥꯛꯑꯣ꯫ ꯃꯤꯌꯥꯝꯅ ꯌꯥꯏꯅꯣꯕꯤꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯜꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝꯄꯣꯛꯄꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯀꯅꯥꯒꯤꯁꯨ ꯃꯤꯄꯥꯟ ꯇꯥꯡꯗ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫